Corruption mutanaba press media amadi lenga ka khusam naraga sting operation chathanaba se minister n virena fongdorokli wafam asing ase se minister secretariat lamdam asida thenariba maroiba issue singa mari lenana pangthokpa pawgi mifam amada fongdokhibani se minister na haikibada logi wangmada lenga ki lamda pata amadi lawfambu ingkhol onthokuna pata pithoklamba loinana pata semdok sadokpada senaba lenga ki MCS officer ohum Thabak Tagi Pothahankhre Thodok adu da senaba mandal taruk fare loina na makhogi mathakta logi oiba action lakholagani lenga ki lambu kana gumba myoi kharada pata pitholamba amadi maming onthokpana singbagi thabakta khut yauramba bureaucrat officers sing matam nairingai da sumthongna bahona view maduna travadi logi matungina akan ba action lakholagani haiki kana gumba tobiruba aranba togiba leiri matam leiri legal action laksingai da nasana sana lana pata piruba lana mutation tawruba forest ki lamda pata piramba government ki lamda pata sajal lamba bi ki maming lawdagi involvement tholma khotom kana gumba tawbo yaurugadi ji matam leiri semtok piyo athuba matam la streamline tawbiro sigi photo si ani MCS officer amana amilni moisi doctor da moisi nare no hospitalize pata sajan bagi or government gi lamda tongana nataba tawrambagi khadore haibasi khangba kan moisi kamai to geda hospital da salaga admit to MCS goberdon haibam ne samson haibam ne hemjit haibam ne jahangir haibam ai madugi ICU de admit to doctor ani su doctor ama state ki suspend to re rims ki da suspension ho haibe so ane loina manaraga adu adi usiki hospital ICU de leiriba MCS se ari kumapanda order puthokada bonumi to ICU ki photo do tar wise hanare kuncha no hospital de loima honorable judge amaka hai nupa ma suspend to galibo hemjit second kisi da government ki quarter marka church ki pata pishala me na to Hemjit aero deposit suspend da sulai masi phanana bugi magi case amada mu chena da phanana me to kana masi hospital da ICU de admit to re sigi judge se ne ke amu ya da yunu magi appreciate to gebo judge ba sa na magi moment se chingner ko dagi judge ba sa sa ki sport da hospital da sa da kan judge ba sa ne doctor ko to ka da hospital da yen ka da naram da dagi khudak da nu tare ni remand bigre Amarom da Thobal district ki mafam amadagi yungang sungamba factory ama handak thugai ki badugi matang da se minister na police amasung food safety department ki authority na sathava investigation report ki matang da paladuna hai yungang singadu Myanmar Guwahati amadi Kolkata da ki pusilakpa polam na sungmani haiwa khangmangam ki hairi loina na polam sing asina mioi bigi haksang da kaya yamna son bagi haiwa khangdong na ba food safety department ki officials sing na laboratory testing tawraga honari amadi masiga mari lenana mioi ahum yu sungmada sijinaba polam singa loina na fagale hanesu se minister makha takhi war on drugs ki matang da palladuna mahana hai manipur mya amadi civil society organization ki anasu anga mathakta drive asida mateng pangle nisagi ipakta tawriba naha singbu kannava awareness campaign amasung rehabilitation center da thamduna laingnaba su honari Nakalamaromda, Chingda Lamai Toina Chakpa Amadi, Lanai Mioi Karana, Popi Thanava Mai Thadokraba Forest Area Singda, Patangana Usara Thanava Drive Sangsilagani. Drive Asida, Miam Nasaru Yabiu Haina, Se Minister na Apil Toki. Handa Kong Bamaru Life Famlenda, Kul Semduna, Mapamaduda, Lamai Tharam Bamio Amasu, Fagale Haiki.